ꯆꯗꯣꯅ ꯍꯥꯟꯅ ꯌꯦꯠꯍꯧꯗꯕꯗꯣ ꯍꯧꯖꯤꯛ ꯀꯔꯥꯏꯗꯒꯤ ꯕꯦꯅꯦꯠ ꯈꯨꯌꯦꯟ ꯈꯪꯗꯤꯌꯦ ꯂꯥꯛꯇꯣ ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟꯒꯤꯅꯣ ꯍꯥꯏꯁꯦ ꯀꯩꯅꯣꯅ ꯗꯥꯕꯤꯗꯦꯅ ꯀꯦꯛ ꯂꯩꯔꯛꯀꯦꯌꯦ ꯀꯔꯝ ꯀꯥꯟꯒꯤꯅꯣ ꯍꯥꯏꯁꯦ ꯀꯩꯅꯣꯅ ꯗꯥꯕꯤꯗꯦꯅ ꯀꯦꯛ ꯂꯩꯔꯛꯀꯦꯌꯦ ꯑꯆꯥꯄꯣꯠꯇꯣ ꯈꯔ ꯍꯥꯎꯕꯅꯦ ꯀꯩꯅꯣꯅ ꯗꯥꯕꯤꯗꯦꯅ ꯀꯦꯛ ꯂꯩꯔꯛꯀꯦꯌꯦ ꯌꯥꯎꯕꯤꯔꯣꯅ ꯍꯥꯏꯒꯅꯤ ꯀꯦꯛꯇꯣ ꯑꯩꯅ ꯑꯆꯥꯄꯣꯠꯇꯣ ꯈꯔ ꯍꯥꯎꯕꯅꯦ ꯑꯗꯣ ꯏꯁꯄꯥꯏꯁꯤꯗꯨꯗ ꯑꯆꯥꯄꯣꯠꯇꯣ ꯈꯔ ꯍꯥꯎꯕꯅꯦ ꯑꯗꯣ ꯏꯁꯄꯥꯏꯁꯤꯗꯨꯗ ꯀꯦꯛꯇꯨꯗꯤ ꯀꯩꯅꯣ ꯀꯦꯛ ꯆꯥꯅꯤꯡꯗꯕ ꯀꯦꯛꯇꯨꯗꯤ ꯀꯩꯅꯣ ꯀꯦꯛ ꯆꯥꯅꯤꯡꯗꯕ ꯀꯩꯅꯣ ꯌꯥꯎꯕ꯭ꯔꯥ ꯕꯦꯟꯗꯦꯖꯇꯣ ꯌꯥꯎꯕ꯭ꯔꯥ ꯆꯗꯣꯅ ꯍꯥꯟꯅ ꯌꯦꯠꯍꯧꯗꯕꯗꯣ ꯍꯧꯖꯤꯛ ꯀꯔꯥꯏꯗꯒꯤ ꯀꯩꯅꯣ ꯌꯥꯎꯕ꯭ꯔꯥ ꯕꯦꯟꯗꯦꯖꯇꯣ ꯌꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯌꯥꯎꯕ꯭ꯔꯥ ꯕꯦꯟꯗꯦꯖꯇꯣ ꯌꯥꯎꯕ꯭ꯔꯥ ꯆꯗꯣꯅ ꯍꯥꯟꯅ ꯌꯦꯠꯍꯧꯗꯕꯗꯣ ꯍꯧꯖꯤꯛ ꯀꯔꯥꯏꯗꯒꯤ ꯕꯦꯟꯅ ꯄꯥꯝꯃꯤꯁꯦ ꯇꯦꯝꯇꯦꯝꯅ ꯊꯥꯒꯠꯂꯛꯀꯦ ꯕꯦꯟꯅ ꯄꯥꯝꯃꯤꯁꯦ ꯇꯦꯝꯇꯦꯝꯅ YouTube ब्लॉग थाना लगे YouTube ब्लॉग थाना लगे यहाँ में चलो चल लगे यहाँ में चलो चल लगे चल लगे मैम यहाँ में चलो चल लगे खबर कोई अब बताओगी चल लगे मैम क्या बताओगी कैसे चल लगे मैम क्या बताओगी कैसे खबर कोई अब बताओगी